Ngasi Shagolsen numit tarik kuntarek numit asigi Rashi Fal pijari. Mes Rashigi oina mai pakpagi paujel ngaiduna leire sel thadabada sendong phangani. Bris Rashigi oina wakhal lauksing thoktaba pangal mayeng taba piri thabak tawda mai pakhiroi. Mithun Rashigi oina afabasu lei phatabasu lei cheksinna hona jaragadi tawruba thabak mai pakani. Karkat Rashigi oina thabak tawba hona jabada mai pakpa piri lalol etik ki thabak tawda sendong phangani. Singha Rashigi oina lalol etik ki thabak te sel thadabada mai pakloi cheksinna hona dragadi lanthum mangbalai. Kainya Rashigi oina thajin nungai taba chaba tumdabagi anaba piri lanthum mayeng taba piri. Tula Rashigi oina chathokpada khudong thiba thoktanaba cheksinba fai nupi angangi maramda maisa lango haibalai. Brisik Rashigi oina oija oithak phangba lalol etik ta kana jaba sembiba mapugi thaujal phangba matamni. Danu Rashigi oina thabak mafam phagatpa lanthum chawkatpa anga mathau singna chambiba matam oiri. Makar Rashigi oina sajat haina chatragadi ikai firuk kumba awaba khudong chadaba mayoknaba lei mit nungai taba piri. Kumbha Rashigi oina thabak tawda mai pakpa imung manung pukchel tingnaba lan changu haibalai. Min Rashigi oina mina natungda wa ngangi thabak tawda cheksillu lalol etik tawba yadri.